COVID-19 Mapandagi halakhibi Nupi Macha amasu positive oire Punjabdagi halakhiba miyoi samapan kuntra jiribamda Thamkhre tongan mafamdagi trainda halakibasing social distancing ngaktre Mumbai halakhiba miyoi ama ngarang positive oiba thengnakraba matungda Manipur COVID-19 mari suba case oina hokhiba numit kharanigi mamangda mapandagi halakibini haiba Nupi Macha amasu positive oire hiramsiga mari leinana phangba pauna hai COVID-19 positive oiraba Nupi Macha asi Kolkata dagi hokhiba numit kharanigi mamangda atopa miyoi kharaga puna Manipur halakibani Manipur yorolaba matungda mahakna Langol da leiba NITigi campus ta hangba quarantine center da thamlakibani maki sample ngasi JNIMS hospital BRDL test tawda positive oiba thengnakhibani positive oire hairiba Nupi Macha asing asi numidang quarantine center asidagi lakhwatlaga JNIMS ke isolation ward Thamkhre seraksida Tripura dagi halaklaba matung Manipur college ta hangba quarantine center da leirakhiba Nupi amasung Nupa Amagasu Chingnabadagi JNIMS ke isolation ward Thamkhre miyu ani asi hayeng sample lawduna test tawraba yai hairi Manipur COVID-19 apunba case masing mari sukre case mari asigi manungda ani dilaina asinana narambadagi fakhrabane amaromda Punjab tagi special train amada tongduna halakhiba Manipuri miyoi samapan kuntra su ngasi numidang waram pung 3 nifu rom tarakpada Jiribam railway station da thonglakhrei Jiribam da thonglakhraba miyoi adu Manipur lenga ki education commissioner T Ranjit na lusingba team na taramna okhi loinana train adu da tonglakhiba district ki miyoi sing tangkak naina kumhalaga screening toraba matungda magi district bus tongduna halanba haukrei numidang athengba phawbru train adu da tonglakpa miyoi sing screening tawbagi thabak Jiribam gi DC malengar masinglen gi mityang makhada sathaki hairi Mumbai dagi halakhiba nupa ama amasung Kolkata dagi halakhibi Nupi Macha ama positive oiba thengnakhibagi mi paiba pukna ringai serak asida lebak asigi tongan mafamdagi special train tongduna Manipur da halaklibasing social distancing ngaktrei train manungda mayam punsilagi isai sakpa amadi miyoi amaga yamna nakna phamineduna train tonglaga lakpagi video amadi photo ke social media da viral oire matauksing asigi matangna lengakna akhanaba miyeng sanghaningbagi apam maike kyadagi phongloknarakle Atopa maru oiba pao mana museum kumar amasum laisio CM ge advisor oina hapkhre Forest and Environment gi hanagi minister TS Siam kumar amasum phungyer AC gi MLA ke laisio bu minister nongthombam biren gi advisor oina hapkhre hiramsiga mari leinana chief secretary Dr. J Suresh Babu na thokiba order amagi matung ina yeripo yambemdagi TS Siam kumar amasum phungyer AC gi MLA ke laisio bu khudaktagi advisor to chief minister oina haple haibigi tongan ba order singsu thokre silakpada maruoiba pawmana mo lockdown mari gi kanglon ngasi lakthoklaba yai COVID-19 laichat laksinabagi pandamda laibaki mafam sinma thungna sathaba lockdown mari gi kanglon sing hayeng lakthoklaba yai haina report aman phongdorakli hanaga manadaba mongda lockdown mari da athingba kyamarum komthorakpa yai amasum prime minister Narendra Modi ne lebak miyamda kanglon sing laktokpagi mahutta ministry of home affairs na satnagadaba kanglon sing lakthorakpa yai hairi Mars kunga manga dagi thamlakhiba lockdown gi matam April 13 da loigadabani adubu May 3 fawba sangdokhi matung tarakpada amuk hana May 13 fawba lockdown gi matam sangdohanki mari suba tangkaki lockdown na miyam gi punsi kanbaga loinana sidmi loan gi phibam phagat hana bagi wofam kya Europe yai haina thajanari hanagi matawgumna center no mafam punamakta athingba thambagi mahutta state amada union territory sing masa gi oiba khudong chagadaba mawong na athingba thamannaba thorong lokholakpa yai report aman high green zone oina lakthokraba district sing da bus amadi taxi na singba public transport system thabak hawgalaba yai phagat hanaba thorong lokholakpa yai hairi hauzik oiriba phibam asi yenglaga panduna leirama miyoi sing hondok honjin tawnabagi akhanaba train khara khak chelhanba natana train service tawba horakani haiba thajanadri May 19 nagi akhanaba mafam khara khakta domestic flight service hawonbagi wofamsu laukthorapa yai haina thajanari May 15 fawbada state amari union territory punamaki chief minister singna pirakhiba report kupna nainaraba matungda lockdown mari gi kanglon sing laukthornaba thorang lokhalakpani hainasu pauksi sida mokhatana phongdorakli